ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯂꯧꯔꯣꯛ ꯊꯥ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯊꯕꯛ ꯆꯤꯟꯕ ꯊꯥ ꯑꯃꯅꯤ꯫ ꯃꯇꯝ, ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯁꯦꯜ ꯆꯪꯅ ꯑꯥꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯨꯟꯈꯤꯕ ꯑꯃꯁꯨꯡ ꯁꯦꯝꯈꯤꯕ ꯐꯧꯅ ꯁꯅꯥ ꯃꯆꯨ ꯑꯣꯟꯗꯨꯅ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯌꯨꯝꯗ ꯀꯥꯔꯛꯄꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯇꯨꯅ ꯀꯩꯗ ꯍꯩꯖꯤꯟꯕ ꯃꯇꯝꯅꯤ꯫ ꯂꯝꯗꯝ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯆꯤꯡꯖꯤꯟ ꯑꯃꯗꯤ ꯄꯣꯏꯅꯨ ꯊꯥꯗꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯐꯧꯔꯥꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯃꯇꯝꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯧ ꯂꯤꯡꯕ ꯑꯃꯁꯨꯡ ꯂꯧ ꯂꯣꯛꯄ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯟꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯧꯐꯝ ꯀꯌꯥ ꯉꯁꯤꯗꯤ ꯂꯧꯔꯣꯛ ꯊꯥ ꯌꯧꯔꯛꯄꯗ ꯑꯃꯨꯟꯕ ꯐꯧꯒꯤ ꯃꯆꯨꯅ ꯁꯅꯥꯒꯤ ꯇꯝꯄꯥꯛ ꯑꯣꯜꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒ ꯅꯛꯅꯕ ꯂꯩꯍꯥꯎ ꯂꯩꯕ ꯂꯧꯐꯝ ꯄꯔꯤ ꯂꯤꯁꯤꯡ ꯀꯌꯥꯗꯤ ꯂꯧ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯧ ꯎꯕ ꯆꯠꯄ ꯃꯤꯆꯝ ꯐꯥꯎꯕ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ꯫ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯅꯨꯄꯤ ꯐꯥꯎꯕ ꯁꯤꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒ ꯅꯛꯅꯕ ꯂꯧꯐꯝꯁꯤꯡ ꯂꯥꯟꯐꯝ ꯑꯣꯏꯔꯦ꯫ ꯃꯤꯆꯝꯗ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯕꯛꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯕ ꯆꯥꯅꯅꯕ ꯆꯦꯡ ꯆꯥꯛ ꯋꯥꯠꯄ ꯂꯝꯗꯝ ꯑꯣꯏꯈꯤꯗꯦ꯫ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯗ ꯏꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯕ꯭ꯔꯤꯇꯤꯁꯅ ꯆꯦꯡ ꯃꯄꯥꯟꯗ ꯀꯥ ꯍꯦꯟꯅ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯈꯤ꯫ ꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 1945ꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯛ ꯇꯥꯡꯕꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯍꯧꯈꯤꯕ ꯅꯠꯇꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯤ ꯁꯤꯕꯒꯤ ꯊꯧꯗꯣꯛꯇꯤ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯥꯒꯤ ꯄꯣꯠꯊꯣꯛꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯆꯩ, ꯄꯣꯛꯄ ꯁꯤꯕ ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯁꯥꯅ ꯋꯥꯍꯪ ꯈꯔꯗꯤ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯅꯤꯄꯨꯔꯅ ꯆꯥꯅꯅꯕ ꯌꯥꯎꯅ ꯃꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯀꯨꯝ ꯂꯩꯅꯥ ꯆꯨꯕ ꯃꯤꯑꯣꯏꯒꯨꯝꯅ ꯁꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯅ ꯐꯨꯔꯨꯞ ꯑꯃ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯒꯗꯤ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯗꯤ ꯄꯣꯠꯊꯣꯛ ꯑꯃꯠꯇ ꯄꯨꯊꯣꯛꯇꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯌꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯆꯥꯗꯅ ꯍꯤꯡꯕ ꯉꯝꯕ ꯇꯥꯏ꯫ ꯃꯤꯑꯣꯏꯕꯗꯤ ꯎ ꯋꯥꯒꯨꯝ ꯍꯧꯈꯤꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯦꯡꯗꯅ ꯂꯩꯔꯒ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯆꯨꯞꯂꯒ ꯍꯤꯡꯕ ꯌꯥꯗꯦ꯫ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯅꯅꯕꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯂꯝ, ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯁꯨꯡ ꯍꯧꯗꯣꯛꯁꯦꯜ ꯍꯥꯏꯕꯁꯤ ꯆꯪꯏ꯫ ꯂꯝ ꯌꯥꯎꯗꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠꯀꯤ ꯂꯣ ꯔꯤꯐꯣꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯐꯣꯔꯝꯁ ꯑꯦꯛ 1950 ꯁꯦꯝꯗꯨꯅ ꯆꯠꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯥꯏꯟ ꯑꯁꯤꯗ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯃꯄꯨꯡ ꯐꯥꯕ ꯊꯧꯁꯤꯜ ꯂꯩꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯖꯔꯚꯦꯁꯟ ꯑꯣꯐ ꯄꯦꯗꯤ ꯂꯦꯟ ꯑꯦꯟ ꯋꯦꯠꯂꯦꯟ ꯑꯦꯛ 2013 ꯁꯦꯝꯂꯕꯁꯨ ꯃꯉꯝ ꯁꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯇꯝꯄꯥꯛꯀꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯕ ꯃꯔꯝꯅ ꯂꯧ ꯎꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯗꯗꯤ ꯃꯔꯝ ꯀꯌꯥꯗꯒꯤ MLR, LRF ꯆꯠꯅꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 338(c)ꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯅ ꯆꯪꯁꯤꯟꯕ ꯏꯌꯥ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯧꯁꯤꯜ ꯄꯥꯡꯊꯣꯛꯄꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯠꯄ, ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯂꯩꯇꯕ, ꯃꯍꯧꯁꯥꯗꯒꯤ ꯆꯨꯅꯕ ꯃꯍꯩ ꯃꯔꯣꯡꯅꯆꯤꯡꯕ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯆꯠꯊꯔꯛꯄꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯏꯉꯝ ꯉꯝꯗ꯭ꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯀꯣꯟꯅꯅꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯂꯝꯒꯤ ꯊꯧꯁꯤꯜ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯃꯊꯛꯇ ꯂꯝꯗꯝꯁꯤꯗ ꯊꯕꯛ ꯁꯨꯕꯤꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯏ꯫ ꯁꯨꯗꯅ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯊꯕꯛ ꯁꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔꯈꯛꯅ ꯏꯃꯨꯡ ꯍꯨꯞꯅ ꯆꯥꯃꯤꯟꯅꯕ ꯏꯃꯨꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯨꯕ ꯅꯣꯝꯕ ꯍꯦꯟꯗꯣꯛꯅ ꯉꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯀꯨꯞꯅ ꯊꯤꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯄꯥꯟꯒꯤ ꯁꯤꯟꯃꯤ ꯂꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯏꯝꯐꯥꯜ ꯁꯍꯔ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯄꯥꯟꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯊꯛꯇ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯁꯨꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯀꯌꯥ ꯂꯧꯗꯨꯅ ꯃꯔꯨ ꯃꯔꯥ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯎꯕ ꯐꯪꯂꯤ꯫ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝ ꯊꯥꯗꯗ꯭ꯔꯕꯁꯨ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯌꯥꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯒꯤ ꯊꯧꯁꯤꯜ ꯃꯄꯨꯡ ꯐꯥꯗꯕ ꯑꯃꯗꯤ ꯃꯤ ꯂꯩꯔꯕꯁꯨꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯏꯍꯨꯜ ꯂꯩꯕ ꯃꯤ ꯃꯁꯤꯡ ꯂꯤꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯣꯟꯅꯅꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯑꯥꯁꯥ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ꯫ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯅꯤ ꯂꯩ, ꯃꯗꯨꯗꯤ ꯃꯤꯉꯣꯟꯗꯒꯤ ꯃꯨꯜꯂꯒ ꯆꯥꯕ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯑꯁꯤꯅꯤ꯫
ꯑꯍꯥꯟꯕ ꯄꯥꯝꯕꯩ ꯑꯁꯤꯗꯤ ꯗꯥꯀꯨꯁꯤꯡꯒꯤ ꯄꯥꯝꯕꯩꯅꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯆꯠꯅꯕꯤ ꯑꯣꯏꯈ꯭ꯔꯒꯗꯤ ꯏꯪꯇꯞꯄ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯨꯗꯤ ꯎꯕ ꯐꯪꯂꯔꯣꯏ ꯑꯀꯣꯟꯕꯒꯤ ꯄꯥꯝꯕꯩ ꯑꯁꯤꯅ ꯃꯤꯈꯥ ꯄꯣꯟꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯌꯥꯎꯗꯅ ꯃꯤꯄꯥꯟ ꯇꯥꯡꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯑꯅꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯅ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ